aduga koigi lakpiriba chana mayamda wahai khara thambiramnaba haidana aina nisingjari Karamjari ma'am. Ma'am, दिखाऊंगी कि मैं लिसिप्रिया ने I chahi 12 sure I Indian climate activist ne adu special envoy of Timor-Leste ki oi country Timor-Leste ki oi adu do ma'am I yam di hajar roigi adu bu I nasum hanta Manipur ki communal violence nung thok pa khot pa displace angang nung angang yam la relief camp se lak pa je yam thina nuaite minung hat pa khot pa summi hajipo angang nung am halak triyumda yam thina nuaite ai kappa gayawi ai social media da me amna thagalak pa khot pa je yam thina nuaite ai na haining je akoi justice pamni siguba mi ngai huigum nung te ki bagi si violence start to mi dagi akoi justice pami ai ki best ai ki angam bag toraga ai ki government of India da ai na push tawgani si violence just stop tawnaba hajek yam athubida moigi help launa ai moida request toraga ai moda athubida act tawnaba ai moida haigani ai ki best haigani si violence ai ki angam bada stop to beanaba ma'am please kappiganu ema kappiganu ai lady ko ai ki angam ba tawgani ai ki violence lep kani akhoi ki imaleba kandabe ade akhoi Manipur kandabe ade akhoi Meiteidi kandabe ade ma'am akhoi angang violence pamde akhoi peace pami adugi ai peace ki pray tawjage akhoi angang peace ki pray tawjage aduga na akhoi punna amma oina fight tawje akhoi angam mada peace purakna ba akhoi justice phangna ba thank you Licypriya na! Hagachari amukasu hana koigi yamna chahi nauriba koigi chagumba Licypriya na koigi Manipur Kangleipak Meiteidi gi damakta Manipur gi damakta ai leiri ai nangamba honagani haiba asuk nauriba cha sinadi asuk thauna phauna ai leiri hairaga aikhoi mayamna kari tawbagi kiga doino ngasidagi hana leiramba thauna sugunudi aikhoi gi sugunu mayamna aduna hena thauna leisi hena khoi punna matam punamakta hanadagi akhoi chungsanna bagumna chungsallaga makha tanasu sugnu amadi Manipur pumbanga koda sugnu prajanasu Licypriya gi thauna gumna akhoi punna thauna lei haibasi janasu khangbiyo aduga akhoi na suisa gi damakta matam pumbada lepkani aduga mathanga sidi akhoi gi ibung ratandagi wahi manga taradang thambina na baning singja